मीतैबु एसटी लिस्ट चलहनब असेंबली मिफमद चपचाब वारेप लौ हाइदुना कैथेल फंबीसिंग खोंजंग चंगसिनख्रे पाव असि ngarang nungthil phongkhiba pandam pauchedagi lokhatchabane lamdam asigi yellow phurup ama oiriba maitaibu Indian Constitution gi ngaklo piduna schedule tribe ST list chalanaba numit mangani chathagadoriba assembly gi ningtham mifamda chapchaba warep ama lawgadabani haina khwairambal kaithel phambi ima singna kholaw lawduna khongjang changsinkhre khwairambal kaithel gi temporary market ta changsin ki ba khongjang aduga mari lainana thoksom rupanjali kaubi kaithel phambi amana hai lamdam asigi ariba yellow phurup ama oiriba mitai phurup ase ngasi de ngaklo amata leitabana mutkhiba yabagi akiba leire phurup asibu constitution gi article 342 clause 1 gi matungin ST list chalanaba laingakna chawraba thodang lofam thoe maramaduna tha asigi kunipan dagi hauraga numit mangani famgadaba assembly gi ningtham mifamda legislature singna chapchaba warep lawduna ST list chalanaba mathau taba che sangsing center da thagadabane mitaina ST list chananaba demand miyamna matam kaya gi mamangdagi makhal makha kaya gi khongjang changsinduna laklibane adubu ngasi fawba laingakna thabak to onthokpa leitre laingak ki thausadaba mawong yaningdaba oina athubada maitaibu ST list chalanaba khongjang changsinbane khongjang aduga mari lainana saruk yakiba kaithel fambi singna maitaibu ST list chalanaba assembly da warep lawbiyo laingakna thuba matamda mathau taba che sang center da thabiyu haibana chingba kholaw sing lawkhe